एक्सीडेंट सोकपा अमा लायेंगबीदबगी वकत लाखली रिम्स की डॉक्टर अमसुम स्टाफ सिंगी खोंजंग हंदोखरी हयेंगदगी मथौदा हंजिलगनी अंगा उनाबदा ममा सीखिबा यावना मथंग मथंग अनाबा सिरकपदगी पेशेंट पार्टी सिंग डॉक्टर फुखिबा अमसुम हॉस्पिटल की मपोट मसै थुवाखिबा थौदोक सिंग अदु यानिंगदबा फुंदोक्तुना डॉक्टर सिंग नर्स सिंग अमसुम अतै हॉस्पिटल सिगी स्टाफ महैरोय सिंगना जांगशिलंबा थबक लेपगी खोंजंग अदु हंदोखरे हयेंगदगी मौसागुम मथौदा हंजिलगनी हिरामसगी मतंग रिम्स की टीचर्स एंड मेडिकल्स ऑफिसर्स एसोसिएशन थदोरकपा चिरोलमना हाय मेडिकल फ्रेटर्निटी नर्सिंग नन टीचिंग रेसिडेंस डॉक्टर अमदी माहिरोई सिंग याव रिम्स की जनरल बुदीन पुखलप वाफम एसोसिएशन असिना कुपना खनरबा मतुंगदा थबक लेपगी खोंजंग हंदोकनबा वरेब लौरी हयेंग अयुक पुंग 9 दगी महौसागुम थबक तौबा हौरगनी अदुमैनमक डॉक्टर फुरंबगी थौगोक हाकथेंगना सियनबा मियोइ सिंग फागदबनी मतुंग तरपदा डॉक्टर अमसुम पेशेंट सिंगी मरक्त नुंगाइनदबा थोलकप मतमदा अथॉरिटीना खुदक थबल अखरगदबनी सोशल मीडिया खुथांग केलकपसिंगी मथक्ता मथौ ताब लीगल एक्शन लौखनबा साइबर क्राइम ग मरी लेनबा थबक पखकदबनी रिम्स कैंपस मनुंग मरु ओइना सेंसिटिव ओइब मफमसिंगदा खुलाई पाइबा सिक्योरिटी पर्सनल सिंग थमगदबनी अमसुम पब्लिक रिलेशन की मतंग तौखाइब सेल हांगदोनब थवांग लखटकदबनी हैबा डिमांड से अथुब मतम थबक ओइना पेखलकदबनी मरा असिदा लंबी की खुदोंथिब थौदो अमद सोक्तुना लयेंगनब पुखलकपा अनाबा मा इम्फाल की हॉस्पिटल अमदा डॉक्टर लेते हाइदुना लयेंग बिरक्तबिगी वीडियो फुटेज अमा सोशल मीडिया दा वायरल ओरखी हॉस्पिटल अदुगी स्टाफ सिंग असोकपा पुखलकलिब कांगबु अदुदा नखोय खबर पादबरा है वाफम फुंदुरई है पेनब वाफम सोशल मीडिया फुंदोंनरखी डॉक्टर सिंह थबक लेपगी खोंजंगना मियाम चाउन खुदोंग चादब थोगले हैबसी मसिमकनसु खुदम होइदि सकनाइरबा मियोइ तरुक गवर्नर एवार्ड पीखरे एंटरप्रेन्योर सिंगना लेबाक की सतमिलोन फकत हनबदा असबु थौदांग लवी गवर्नेंस बेस्ड एंटरप्रेन्योर्स एवार्ड अमसुम ऑल मणिपुर एंटरप्रेन्योर्स आउटस्टैंडिंग एवार्ड 2025 यंथोखरे Directorate of Textiles, Commerce and Industry अमसुम All Manipur Entrepreneurs Association सिंदुना इम्फाल होटल की संगाई हॉल पांथोकपा थौरम अमदा मणिपुर की गवर्नर अजय कुमार बालाना तुआन तुआन मियोइ सिंग अवार्ड सिंग कुनसिनखरे थौरम अदु एडिशनल चीफ सेक्रेटरी टेक्सटाइल्स कमर्स एंड इंडस्ट्री अनुराग बाजपाई ऑल मणिपुर एंटरप्रेन्योर एसोसिएशन की प्रेसिडेंट सगवाइसम ऋषि कुमार अथोब मिथुंगलेन सिंगखी गवर्नर राबीना ग्रुप ऑफ इंडस्ट्री की मैनेजिंग डायरेक्टर अमसुम चेयरमैन थांगजम डबलीदा बेस्ट एंटरप्रेन्योर अवार्ड खुशनखी AMEA आउटस्टैंडिंग अवार्ड ना मैरा फूड्स की प्रोप्राइटर हंजबम सुब्रा देवी बेस्ट एक्सपोर्ट अवार्ड ना सैन एंड स्टोन मेडिकल डिवाइसेस प्राइवेट लिमिटेड की फाउंडर गांगबम प्रेमजीत बेस्ट स्टार्टअप अवार्ड ना ग्रीन बायोटेक की को फाउंडर डॉक्टर असीम सुंदरी बेस्ट इनोवेटिव अवार्ड ना फूड वाईफाई की फाउंडर के बेकी सान बेस्ट एजेंसी अवार्ड ना NEDFI की मैनेजिंग डायरेक्टर PBHSLM मूर्ति अमसुम बेस्ट प्रॉमिसिंग अवार्ड ना मोयांगथेम मुक्तामनी द खुशनकी थौरम अदु गवर्नर अजय कुमार बालान हाइकी एंटरप्रेन्योर सिंग मियोइ क्यार हिंगनबगी लंबी पीबगी मथक्ता लेबाकी सतमिलोन फगत हमरस असबु थौदांग लवी अनौबु थबा अमा तौनब होनबदा रिक्स लौब तंगाई फदी हाइना पल्लदुना मागना हाइ तुआन तुआन बु वखलोन सिंग थबक तो ओंथोकनबगी पनमदा रिक्स लौदुना अनौबु थौरांग क्या पेखलबा मतमदा माइ पाकपु एंटरप्रेन्योर हाइबदु ओइरक्लिबनी मणिपुर गुम्बा नेचुरल रिसोर्स मतिक चाना लेजब लमदम मसिददी मसक नायब एंटरप्रेन्योर क्या पुथोकप सोइदना गांगवनी हिराम मसिद स्टेट अमदी सेंट्रल गवर्नमेंट सु अंगम मतिंग पांगनब होनदुन लाक्ली मिनिस्ट्री ऑफ स्मॉल मीडियम्स एंटरप्राइजेस की मखादा पैखतपा माइक्रो एंड स्मॉल एंटरप्राइजेस क्लस्टर डेवलपमेंट प्रोग्राम न मियोइ क्या थबक पीबग लोइनना हिराम क्या खुदोंग चाबा फंगन मंगमख्रे इम्फाल ईस्ट अमसुम सेनापति डिस्ट्रिक्ट की इंडस्ट्रियल स्टेट ना इनखलकलिब नहारोल सिंग कानब कया मरुम फंगन मंगमलगन हैन सुमांग फोंदोखी सिंगी तुआन तुआन मफम द पैखलिब थौरम सिंगी मतांग मांग हाय हिल एरिया डेवलपमेंट प्रोग्राम की मखाद नोने अमसुम तमेलुंग डिस्ट्रिक्ट पैखलिब टी प्रोसेसिंग यूनिट ना मिसा मियाम द हिंगनबगी लंबी पीबंगमलगने उत्तर पूर्व ट्रांसफॉर्मेटिव इंडस्ट्रियलाइजेशन स्कीम ना इंडस्ट्रियल इकोसिस्टम मपांगल कंखत हनबग लोइना स्टेट असिगी मियोइ क्या सेंथोक लंबी पीबंगमलगन हैब वाफम फोंदोखी मसाना मसाबु थबक पीजबग लोइना मियोइ क्या बुसु थबक पीदुना हिंगनबगी लंबी पीरिबा एंटरप्रेन्योर सिंगना स्टेट असिद लौरिब सिंग थानिङै ओइबा थौदांग पुनम गवर्नरना थगत फोंदोखी तुआन तुआन मफम द मियोइ नि सुसाइड तौदुना सिख्रे
ꯍꯧꯈꯤꯕ ꯄꯨꯡ 33ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯤꯑꯣꯏ ꯑꯅꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯦꯂꯥꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯅꯤꯁ ꯁꯦꯈ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯔꯒ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯥꯒꯤ 19 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯩ ꯑꯃꯅ ꯎ ꯄꯥꯝꯕꯤꯗ ꯀꯤꯁꯤꯜꯂꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕꯗ ꯌꯨꯝꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯂꯩꯕ ꯕꯦꯁꯤꯛ ꯒ꯭ꯔꯥꯎꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯑꯣꯛꯁꯪꯕꯨꯡ ꯃꯟꯗꯞ ꯃꯅꯤꯡꯗꯒꯤ ꯍꯦꯃꯥꯝ ꯀꯨꯃꯥꯔ ꯆꯍꯤ 64 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯛꯁꯪꯕꯨꯡ ꯃꯩꯈꯥꯝꯕꯤ ꯃꯔꯤꯜ ꯂꯧꯕꯨꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯅꯤꯃꯛꯀꯤ ꯃꯇꯥꯡꯗ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯃ ꯐꯥꯎꯕ ꯏꯔꯝꯕ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯖꯨꯕꯤꯟ ꯒꯥꯔꯗꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯃꯤ ꯌꯥꯝꯅ ꯇꯤꯟꯕꯒꯤ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ꯫ ꯃꯃꯤꯡ ꯂꯩꯔꯕ ꯑꯁꯥꯃꯤ ꯁꯩꯁꯛꯄ ꯖꯨꯕꯤꯟ ꯒꯥꯔꯗꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯁꯣꯅꯥꯄꯨꯔꯗ ꯂꯩꯕ ꯀꯃꯔ ꯀꯨꯆꯤ ꯈꯨꯡꯒꯪꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯤꯟꯕꯒꯤꯗꯃꯛ ꯂꯤꯝꯀꯥ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯇ ꯆꯟꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯒꯥꯔꯗꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜ, ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤ꯫ ꯁꯩꯁꯛꯄ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯁꯔꯨꯏꯖꯥꯏ ꯑꯔꯖꯨꯟ ꯕꯣꯀꯦꯁꯣꯔ ꯕꯔꯨꯋꯥ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯄꯨꯔꯛꯂꯒ ꯃꯤꯌꯥꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯩꯁꯛꯄ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯑꯁꯥꯝꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯒꯝꯁꯥꯅ ꯌꯣꯝꯂꯒ ꯄꯨꯔꯛꯄ ꯖꯨꯕꯤꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯒ꯭ꯂꯥꯁꯀꯤ ꯀꯣꯐꯤꯟ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯀꯣꯐꯤꯟ ꯑꯗꯨ ꯄꯨꯔꯛꯈꯤꯕ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯑꯃꯁꯨꯡ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯆꯥꯎꯅ ꯊꯦꯠꯈꯤ ꯑꯃꯁꯨꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯒꯥꯔꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯃꯈꯣꯡꯅ ꯁꯛꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁ, ꯂꯨꯞ, ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯤꯡ ꯂꯩꯔꯕ ꯁꯩꯁꯛꯄ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯞꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯖꯨꯕꯤꯟꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯆꯟꯅꯨꯄꯤ ꯄꯥꯝꯃꯤ ꯕꯣꯔꯊꯥꯀꯨꯔꯅ ꯃꯩ ꯆꯨꯈꯠꯇꯨꯅ ꯄꯣꯠꯂꯣꯏꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 82 ꯁꯨꯔꯕ ꯖꯨꯕꯤꯟ ꯒꯥꯔꯗ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯁꯤꯡꯒꯥꯄꯨꯔꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯍꯥꯟꯕ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯩꯁꯛꯄ ꯑꯗꯨ ꯁ꯭ꯀꯨꯕꯥ ꯗꯥꯏꯚꯤꯡ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯀꯣꯟꯕꯗ ꯂꯥꯏꯐ ꯁꯦꯚꯤꯡ ꯖꯦꯀꯦꯠ ꯌꯥꯎꯗꯅ ꯏꯔꯣꯏꯕꯗ ꯏꯔꯥꯛꯅꯔꯒ ꯁꯤꯕꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯁꯦꯡꯗꯣꯔꯛꯈꯤ꯫ ꯁꯤꯡꯒꯥꯄꯨꯔ ꯍꯥꯏ ꯀꯃꯤꯁꯟꯅ ꯄꯤꯔꯛꯄ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯁꯨ ꯁꯩꯁꯛꯄ ꯑꯗꯨ ꯏꯔꯥꯛꯅꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯁꯥꯝꯒꯤ ꯁꯩꯁꯛꯄ ꯖꯨꯕꯤꯟ ꯒꯥꯔꯗꯅ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯅꯕ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯈꯤꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯆꯠꯅꯕ ꯍꯧꯔꯕ GST 2.0 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ, ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯒꯅꯤ MP ꯁꯅꯥꯖꯥꯎꯕ꯫ 53 ꯁꯨꯕ GST ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯇꯤꯡꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯉꯔꯥꯡꯗꯒꯤ ꯆꯠꯅꯕ ꯍꯧꯔꯕ GST 2.0 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ, ꯂꯧꯃꯤꯁꯤꯡꯗ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝꯗ ꯑꯍꯨꯝꯁꯨꯕ ꯏꯀꯣꯅꯣꯃꯤꯛ ꯄꯥꯋꯔ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯁꯤꯇꯥꯔꯥꯃꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯅꯤꯇꯦꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MP ꯁꯅꯥꯖꯥꯎꯕꯅ ꯍꯥꯏ ꯑꯅꯧꯕ GST 2.0 ꯔꯤꯐꯣꯔꯝ ꯑꯁꯤꯗ ꯑꯣꯇꯣꯃꯣꯕꯥꯏꯜ ꯌꯥꯎꯕ ꯑꯥꯏꯇꯦꯝ 385ꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯃꯜꯗꯒꯤ ꯍꯣꯡꯊꯔꯛꯂꯒꯅꯤ꯫ ꯔꯤꯐꯣꯔꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ 4-tier ꯁꯤꯁꯇꯦꯝ ꯑꯗꯨꯗꯒꯤ 2-tier ꯁꯤꯁꯇꯦꯝꯗ ꯁꯦꯝꯗꯣꯛꯂꯒ ꯒꯨꯗꯁ ꯑꯦꯟड ꯁꯔꯚꯤꯁ ꯑꯌꯥꯝꯕꯒꯤ ꯇꯦꯛꯁ ꯆꯥꯗ 5 ꯑꯃꯗꯤ 19 ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯅꯧꯕ GST ꯔꯤꯐꯣꯔꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯣꯡꯊꯔꯛꯄꯅ ꯄꯣꯠꯆꯩ ꯑꯗꯨꯕꯨ ꯂꯩꯕꯤꯅꯕ ꯀꯁꯇꯃꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯅꯧꯕ GST 2.0 ꯑꯁꯤ ꯄꯥꯛ ꯆꯥꯎꯔꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯗ ꯄꯤꯕ ꯑꯆꯧꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯃꯛꯅꯤ ꯍꯥꯏꯅ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯒꯚꯔꯅꯔ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯌꯀꯨꯃꯥꯔ ꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯕꯦꯡꯀ꯭ꯋꯦꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ
Governors Based Entrepreneurs Rolling Trophy and Manipur Entrepreneurs Association Outstanding Award 2021-2022 yenthokpagi thoramda governor na phungdokhibani award yenthokpagi thoram madura Manipur ki governor Ajay Kumar Bala, Chief Secretary PK Goyal, Additional Chief Secretary Textile Commerce and Industry Anurag Baspai na singbana maruoiba mithunglen sing oina saruk yakhi thoram ga mari lainana governor Ajay Kumar Bala na hai pangthokliba thoram asi sangyeng tawduna pangthokliba anowa puthok sing marketing da phida masa ama kanna bo khonari be singbu thauna inot hapane ki mang hai lamdam asida thoklibi irang asida sahi ani rom na ha oiriba entrepreneur amadi entrepreneurship ki thabak thoram sing thindaki phibam phagalakpi ki matungna thabak thoram kya pakhali hai mang na hai none amadi tamelung district pambi thana gi thorang pakhali lenga na unity mall saga do ribani manipur gi na namasum satnabi ge sagona ba Craftsmanship ki pothok sing malem gi market yahona na bohonari masigi damak district kudimakta industrial state thamduna MSME ga kusamna duna sali entrepreneurship is the cornerstone of human process haina governor na makata na phungdoki sexual assault sathabada sienaba nupa ama kona mara laire lakthokre Sayani makai kakta ngai ribi nupi masa ama bu sexual assault sa thabada siena ba nupa ama fast track special court number 1 mara lai rahne lakthokpa ga loina maral gi matungi na phanga da basara khayeng lakthokka dori kona mara lai rahne lakthokra ba nupa du laphu patera khunau khodak awang laikai digi ningthaujam chaw se khumfu ga mari apok pole khidra en bira mangol ni thaudo ase kumja english ngani ga 18 gi december tang 10 da thoki bune hadi thaudo ase gi matang na victim oi ribi nupi masa ase gi imung manung na Thangnaba numit tang 13 women police station pokat khibani hari wakat aduga mari leina police na ningthaujam chaw photki police na chaw phagalaba matung case sathaduna laglaba matung court a police na charge thagakhi charge thagalaba matung makha tana court case sathaduna laglaba matung ngasi ko na ningthaujam chaw mara leida haina lakhokhibani maral gi matung ina chaw bana phangadaba saira adu hayeng lakthoklagani hari phumlauda nupi ama makokta thangna yalambagi wakat mifam chatakre Nupi ama makokta sakangdaba singna thangna yalambaga sanagilik munkhibagi thagdok yaningdi haiduna Imphal West ki phumlo da leiba all phumlo community hall wakat mifam chatakre solabe nupi aduri moirang them ongbi malem nganbi seikunthra mapuroiba moirang them basanta phumlo siphai maning lekai dikini haidi thagdo du thasigi 18 gi nungthil pung mari makhairom taba matamda lamsang police station konba phumlo siphai maning lekai da thokibani Malem nganbina numit aduda mayumgi sak thongna ba sakhumda leiringai tanjara sakangdaba singduna sanglaklaga thonglon silaga thawong adu sathakibani hari Malem nganbi hauji aruba phiyumda lekatna duna leiri ma hauji phawba gyan tadri hari wakat mipamadura saruk yakibi malem nganbi gi masal nupi moirang them Puspana phungdokpada thaudo odu iyumgi mi leitabigi tanjar satharamani nungthil pobopta singba thaudo ama satharamba haibisi angakpa phawi thaudo odu da sienabani haina singnaba miyoi anisu police na lakhotna wang pong tawbada sienaramdre haibidigi thadorakre ma ki mamada asigumba crime satharamba singu phadana matik saba serak pibiu haina su puspana appeal torakhi ngaragi wakat mi pamadura stop crime against women nupi da thokpa crime lepiu thaudok tu da sienaba miyoi thigat piu malem nganbi Thawdok yaning di haibana singba placard singsijanaki wakat mifam gi saruk amu oina miyam ga rally ama susakkibaga loinana thawdo odu yaning daba khulaw kya sulawki Churachandpur district ki AC tarukta congress mapangan kalanana bawa tanakri Manipur Pradesh Congress Committee MP Shishi ki working president oiriba manga baiphai gi mayumda Churachandpur district congress committee gi oiba mifam pangthoktu Churachandpur district leiriba assembly constituency tarukta congress ki mapangal hena kalanana ba mati thabak thoram sing mapung phana pangthokna ba watanakre ngasi pangthoki ba mifam adura AI Shishi gi secretary su oiriba Manipur in charge Christopher Tilak MP Shishi ki working president manga baiphai MP Shishi ki minority department ki chairman Zakir Hussain Yungkhaibam BCC leader singamadi DCC Churachandpur ki president sing saruk yakhi hari Doctor singna sangshiliba thabak lepagi khongjang athuba matamna yasinaba puraktuna miyam gi ana leng sathanaba hotnari Sunil Kumar Handak rims ta angang unabada nupi ama leikidaba thawdo odugi imung munung singna thengna horiba awabada rims ki mekai digi saruk yazari haina rims ki director professor Sunil Kumar na phungtokre loinana haujik doctor singna thabak lepegi khongjang sangsiliba athupa matamgi manungda yasinaba puraktuna miyamgi ana leng sathanaba honari khongjang sangsiliba singda su handokpina basu rims ki director na appeal tokre
ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯊꯧ ꯇꯧꯔꯤꯕ ꯔꯤꯝꯁꯀꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯗ ꯈꯨꯠ ꯊꯥꯔꯝꯕ ꯑꯃꯗꯤ ꯔꯤꯝꯁꯀꯤ ꯃꯥꯜꯁꯥꯡ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡꯗ ꯊꯣꯛꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯇꯦꯠꯀꯤ ꯊꯥꯛꯇ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕ ꯌꯥꯎꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯄ꯭ꯔꯣꯁꯦꯁ ꯂꯩ ꯃꯔꯥꯜ ꯂꯩꯔꯝꯕꯁꯤꯡ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩ ꯀꯟꯈꯠꯄ ꯈꯛ ꯇꯧꯔꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯔꯤꯝꯁꯀꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯟꯗꯣꯛꯄꯤꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯔꯤꯝꯁꯇ ꯃꯤꯌꯥꯝꯒꯤ ꯁꯔꯚꯤꯁ ꯃꯄꯨꯡ ꯐꯥꯅ ꯄꯤꯔꯤ ꯗꯣꯛꯇꯔꯁꯤꯡ ꯂꯥꯏꯃꯛ ꯅꯠꯇꯕꯅꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯈꯨꯗꯣꯡꯊꯤꯕ ꯈꯔꯈꯛ ꯊꯣꯛꯄ ꯅꯠꯇꯅ ꯑꯌꯥꯝꯕꯅ ꯃꯤꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯔꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯗꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯤꯇꯩꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯃꯗꯤ ꯅꯧꯅ ꯍꯥꯞꯆꯤꯜꯂꯛꯂꯤꯕ ꯆꯠꯅ ꯂꯣꯟꯆꯠ ꯀꯌꯥꯅ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯃꯨꯠꯈꯤꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯏꯌꯣꯜ ꯃꯤꯇꯩꯒꯤ ꯅꯥꯠꯀꯤ ꯊꯧꯔꯝꯁꯤꯡꯗ ꯀꯥꯏꯊꯔꯛꯂꯤꯕ ꯃꯆꯠꯁꯤꯡ ꯊꯤꯡꯅꯕ ꯈꯨꯝꯖꯥ ꯏꯪ 2023 ꯑꯣꯒꯁ 10ꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯃ ꯏꯅꯣꯠ ꯌꯣꯛꯈꯠꯄ ꯂꯨꯞꯇꯤꯟ ꯏꯌꯣꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯄꯨꯟꯕ ꯂꯨꯞ ꯅꯤꯡꯊꯧꯈꯣꯡ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯅꯤꯡꯊꯧꯈꯣꯡ ꯑꯃꯗꯤ ꯋꯨꯃꯦꯟ ꯋꯤꯡ ꯅꯤꯡꯊꯧꯈꯣꯡ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯈꯣꯡ ꯎꯄꯥꯛ ꯀꯩꯊꯦꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯏꯌꯣꯜꯒꯤ BPN ꯁꯅꯥꯊꯣꯏ ꯄꯤꯕꯥ ꯋꯨꯃꯦꯟꯁ ꯋꯤꯡ ꯅꯤꯡꯊꯧꯈꯣꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ RK ꯇꯣꯝꯕꯤꯁꯅꯥ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯂꯨꯞ ꯅꯤꯡꯊꯧꯈꯣꯡꯒꯤ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ IS ꯀꯣꯟꯊꯧꯖꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯅꯤꯡꯊꯧꯈꯣꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ N ꯒꯧꯔꯒꯣꯄꯥꯜ ꯐꯣꯛꯁ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯚꯥꯏꯖꯔ RK ꯂꯩꯃ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯊꯤꯅꯨꯡꯒꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟ L ꯂꯩꯕꯥꯛ ꯂꯩꯃ UWD ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯚꯥꯏꯖꯔ O ꯁꯣꯔꯣꯖꯤꯅꯤ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯇꯥꯎꯄꯣꯛꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯩꯁ ꯀꯤꯔꯟ ꯕꯂꯥꯟ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯃꯗꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯡꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯡꯐꯝꯗ ꯊꯝꯖꯔꯤ